Thado Students Association TSA na tha asigi tarik kun mangada kokomina sinduna pangthopa wahang khongchet aduda hanage desamgi president oiramba Shri Mayeng Bomsomorjita miyoi kharana punsinduna khwaramban kaithilda phuba jaibagi thodokadu akanba mawongda yaningdaba phongdokpaga loinana condemn torakli Makhatana TSA na khatna chainaba misunderstanding lainaba singbu khudingmak wari sanaraga phanaba khanghalaki Ganglay Indigenous Martial Arts and Cultural Society Kimaxki General Secretary Arkelanin sanana thadorakpa press release amagi matungina hongkiba April gi tarik kun mangada kokomigi liching makhada Manipur gi tongan ba maikai sindagi lakpa miyamga lunena chatkiba laingakta miyamgi wahang khongchet haina mingthon ba khongchet aduda Manipur gi puwarida amukta thokhijiba mawongda kanagumba kharagi khujin thorang manba amadi Atamnana miyoy amada life attempt tawba loinana miyamgi khongchet adabu maithinaba atoppa kanglupna noknagadaba manba thaudok ama thokiba asi Kimax na yamna hakchina lawbuga loinana akanba mawongda yaningnaba phongdotuna condemn torakli